Ngasigi tongan-tongan pausi singa madi social media dagi lokot pausi gi update pizari ahanbada maruoiba pau cookie singna maitai da red alert lauthoki bagi video sing hojik social media da viral oire kautruk da cookie singna bhom yauna nongmai kaptharakhre Arambai Tingol gi losing ba kurungan dokumen gi social media update ga loinana April mari da numit humni gi khongsata CM jiri bam chat ka dori CM khem chana MLA khar ga loinana Lakipur da BJP gi bot khom ga dori flight manung da asthma attack tawra khiba patient ama Babina hospital gi doctor na kankhre MP Alfred Altharna Manipur gi matang da parliament da pukhatkre kuki maitai gi irang da gi hendorak tuna hojikti singi district singda tribal singi marak tasu irang thokle haina phongdokre governor gi convoy gari na thobada habidar ama sokle AAP na Raghav Sadapur Rajya Sabha gi deputy leader ki form dagi lokthokre Indonesia da retail scale da 7.4 yona atan monga yohar hakre VS Academy hangdanaba PWG na akan ba warning tokre CM Khemchan halakre governor go unakre CM gi jiri khongsat miyang gi yaifana bani haina Robindro na phongdoragli quality yaudaba che supply tobada chenaba sing chairakpiu haina desamna Bosem office to Thomson Kre police ka chauna mukna ba thokre GPRN Eastern Flank ki lekidraba kedar marigi mapamda ikai khumna ba utkre mioi ama masagi license nongmaina masamakda kapsinna sijagre AI power tool da nongna lon tara yawrakpada Manipuri lon yawrakbabu milalna nungaiba phongdoragli Iran nungi yuk matamda amuk hanjil halagani haina Donald Trump na longthokre milalda IG MAM na numit mangani gi manungda paw phawruknaba khangankre lamfelda laiba sub registrar office ki karmachari ayamba ayupung 12 helaba fawba office kanaraktabana miyamda awaba mayongna halle tha lebaki numit 10 gi khongsatta NASA gi Artemis 2 khongsankre Kaksing sub division da hanglamba relief camp 12 gi manungda mapan close toksinkhre liangmai kethel phamnaba gari machada ID rota laklaga kangpokpida ahing yareklaba matungda Imphal wana yorakhibani haina pothom phambi singa thongdorakli Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device ta notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hojik pausing amu sandongna pijari cookie singna maitai gi khultamna nomai kaptharakpa amadi maitai da attack chatharakibagi maka tarakpada hojik social media da maitai singda red alert lawbagi video ama viral oiri thadau londa ngangliba lol asibu Manipuri da translate tawduna mayamda khanghanjari sida uriba yum singsi maitai gini yamna kidabagi mawongda swaida yamna nakna sajilakli sumaina sum henjilaklakadi nongmaina kapkadoini pukri amasu swaida leiri maitai gini lammasi aikhoigira Makhoigira haibadi ai khangre nakal amada nakna uriba asina aikhoigi khulni haibadi moljang warning hana pigani aduga yaraktrabadi kapsingani haina thadau londa cookie asina social media da viral oiriba video asida asumna phongdokli hilaya in hi ahia hile mail he ho hi in ong kingam sa sa mo ve laya in hong sa o he hi chi awal wa hele pang ti ding hi lai pukria bolovin hitla hi amho gam lai gam lo ka po in hilai isa la hele mul chi hi ho gam hi in mul jang hi in chu hitla ya thing ki chanova thela bolo him apol te ko mazon ki sai ding warning ki piding anup lo wa hele ko phela to Makatarakpa atopa pauda kautrukta cookie singna bom yauna nongmai kaptharakre chana chabi khulda cookie singna mamangda maitai khultamna nongmai kaptharakro matung ngarang numidang chaurangna pung nipal makai muktaba matamda cookie singna kautruk maitai khultamna bom yauna nongmai round khara kaptharakre hari Thaudok asigi marik chumba pau ngaiminakiba tari ningsingba yabadi Chief Minister Khemchana lucingba anoba BJP gi government asina maitai cookie aniki CSO sing tongan unaduna shanti amadi tangdu leitaba lamdam ama ohenabagi wari tangkak naina wari sanabagi process chatharingai matam asida chingthaktagi cookie singna maitai khultamna nongmai kaptharakpagi thong leptana chatharakpada haujuk phawbagi oina security
force kuki singda paukum piba leitabana kuki khulga naknana leiriba maitei khunja singda ngaihak leitana aki tujungba phawhali masi pumba anoba BJP gi government asida miyamna pamjakhiba amadi thamkhiba thajaba adugi wangmagi thong amani haina maitei khunja singna pendana phongthoknari Arambai Tingolgi Lucingba Koronganba Khumana Mahagi official Facebook account da asumna update tawri Phagak Chawda Trong Lawbida Chana Sabida amuk Haujikna Koktrukta round ni tawra isi aikoina fish process sagalabasu Singdadi Phagi Tare haina asumna update tawri Haujik Pausigi Pausing amuk Sandona Pijari Mamang da Chief Minister Waikem Chana Jiribam da Chatuna Mara Masung Maitegi Marakta Ing Tapa Purakna Bagi Wari Sanakraba Tungda Hanirak Suba Oina Tha Asigi Marida Numit Humnigi Khongchatta Jiribam da Chatkadori Mahaki Khongchat Asida BJP gi MLA Kharaga Loinana Assam gi Kasar Yoksinduna Lakhipur da BJP gi Mirep Kauksik Rai gi Bot Khomgani Panba Yabadi Lakhipur Assembly Constituency da BJP gi Mirep Asiga Lamba Taunariba Congress Mirep Adu Maitei Chani Hari Mamingna M. Shanti Kumar Singh Kawi Assamda Maitei Amana Mirep Oibasu Mahak Kaktani Hari Khongchat Asigi Matangda Phangba Pauna Hai Chief Minister Waikem Chan Hojikmaki Oinadi National Highway 37 da MLA Mayamga Loinana April Marigi Ayuktagi Chananaba Thorang Tauri Mahakna Jiribam Hek Yobaga Lengang Pokpi Police Outpost Yoksingani Ningsing Khulda Leiba Jiribam District Hospital gi Phibamsu Chief Minister na Yengsingani Madugi Matung Tarakpada Chief Minister na Lamlen Khunda Chatkani aduga ahing duma Jiribam da Leiba Police ki guest house natraga PWD gi guest house da ahing duma lekani hari Pawasina Makhatana Hai Numit Asimak da Jiribam da Khundariba Tongan ba Purup Singi Oiba Mipam Ama New Alipur Naga Village Pangthokani Mipam Aduda Chief Minister Saruk Yagani Mamangda Unaki Bada Saruk Yakiba Mar Kangbu Adusu Chief Minister Yauba Mipam Aduda Saruk Yagani Maike Adomda Ing Tapa Puraknabagi Akhanaba Thorangi Makhada Community Singi Oiba Mipam Adu Pangthokadabani Hari Mathangi Numit April Mangagi Ayukta Jiribamgi Chandrapurda Interstate Track Terminus Amasung Atopa Project Kharagi Urep Uyungsu Chief Minister na Tamgadori Madu Matung Chief Minister Silcharda Leiba Rongpui Mayai Lekai Radha Mandap Mandirda Udarbon Assembly Constituency gi Mikhalgi Damak Bot Khonggadori Kasargi Rongpurda Ayuki Saklen Sagani Amasung Halakandi Districta Leiba Thogal Marup Laisram Khul Jiribonda Mikhalgi meeting tezu Mahak Wangangadori Mikhalgi Bot Khomba Loiraba Matungda Mahak Numidang Waramda Jiribamda Halakani Aduga Mathangi Numiki Ayukta Mafam Adudagi helicopter Tongduna Laklaga Imphal Kanglada Leiba helipad Thonglagani Hari Chief Minister na Assam gi tongan mafam singda bot khom machat kadoriba asigi maru oiba maramdi Manipur gi MP Dr. Angumja Bimol Akoijamna handak marak mafam aduda bot khom khibadugi yenglaga Chief Minister bu BJP gi miyamna kasarda laknanaba yamna kanna haijarakpadagi chatkadoribani hari Tokyo dagi New Delhi tamna pairakpa Air India gi flight amada asma attack torakiba passenger ama plane aduda tonglakiba Dr. Loni Lerina matam chana mityang changhobadagi punsi kanba ngamkhre American Oncologist Institute at Babina Hospitality Hospital na thadorokpa chirol amana hai February 19 da Tokyo dagi New Delhi tamna pairakiba flight aduda tongba passenger ama khudongthiba mayoknare haina khangalakpadagi khudakta Dr. Loni Lerina na junior doctor amaga loinana passenger adugi punsi Kanbangam Kibani, Masagi Say Kunmato Surava passenger Adu Kanghodana Kahena, Akan Mamong that Tabak Narakpaga Loinana, Ningsa Sorhon Bagam the Bagi Awaba Mayok Naraki, Angang Oiling Digi Hona, Asma Nabagi History Labor Mui Adu, Sahika Marum, Hidak Langtak, Sadana, Lerakibani, Dr. Loli Lerina, Yangsin Kiba Matamda Mui Adugi heart rate, minute Amada 160 Oibaga Loinana, blood pressure 90/60 Oiramba Tenaki, oxygen saturation level na room area gi chada IT oramba thenaki acute asthma attack ni haiba khangakpadagi plane manungda yawba oxygen support mobilization amadi khulai khara khakna minute 30 gi manungda mioi adugi punsi kanbangamki flight manungda medical emergency mayokna bagi thong asi handaki asina ahan manati hairi Manipur da ing tapa hanjil hanaba Lok Sabha gi outer MP Alfred Kangam Atharna Parliament taksin kre Manipur da kuki amadi maitei community ani ki marakta irang thoklambadagi hendoraktuna haujikti singi mafam sing yoksilakpadagi tribal singi marakta su chauna irang thorakpadagi misi mina yarakle oirakleba phibam asida government na akanba miyeng changduna state asida ing tapa puraknaba chapchaba thabak lokhatlu haina Manipur gi Lok Sabha gi outer MP Alfred Kangam Atharna Parliament taksin kre phamkiba Lok Sabha gi mifamda MP Alfred Kangam Atharna
Manipurgi wafam pukaladuna makhatan hai state asida kuki amadi maitei community anigi marakta irang thoraktuna lakiba adu haujikti singi mafam sing yoksilaktuna singda khundariba tribal maselgi maraktasu misi mina fawba yauna sauna irang thoktuna tangdu leitadaba phibam amada leire Manipurda PR thamlambadagi popular government laklabasu haujik thokliba kanglup maselgi irang asi lephanabagi mamidi uba phangde maram aduna central government akanba miyeng changbiduna loinana athubada Manipurda thokliba irang asigi lephanduna ingtapa puraknaba thabak paikhatlu makhataba afafatagi daida paliba lengak asina lophamtu ihaiki Singjamai Police Station ki manung chanba Imphal International Airport ki konthong mayada governor ki convoy gari amana accident thokpada manak aduda mathau tawduna leiba Roman koba Manipur Police ki habildar ama sokle convoy gari aduna atopa car amagi maningda yaisillaba tungda manak aduwaida leiramba habildar aduda amuk accident adu thokhibani hairi Aam Aadmi Party AAP na Rajya Sabha ki Secretariat ibe chirol ama thaduna Raghav Chadarpu Party asigi Rajya Sabha ki Deputy Leader dagi lauthokle haina khangan kre Parliament ki Upper House da miyoi asibu AAP ki kota da wa ngangnabagi khudongchaba pidanabasu chirol aduna phongdokhi Ashok Mittal da Rajya Sabha da AAP ki Deputy Leader oiragani haina khanghanki mamang chayol da tongan ba state amadi Union Territory singi Assembly election nga mari lainana Raghav Chadarpu Party asigi star campaigner gi list dagi lokthokpa laikhrabani AAP lingkhat khibadagi party asida thabak tawduna lakiba chadarna kumjal singani taranithoi Arvind Kejriwal ga loinana Delhi Lokpal bill gi matangda thabak tawduna laki matung tarakoda mahangna party asigi national spokesperson oirakpaga loinana lisingani taramanga da New Delhi gi mikhalda AAP na mai paklakpadagi party asigi Treasurer oina thawpuduna lakibane kumjal singani kungi Delhi Assembly election da mahak Rajendra Nagar Assembly constituency dagi mai paklakibane Nongpok thangba Indonesia da ngarang akanba yuwa habagi thodok ama thokre United States Geological Survey gi report matung inna Richter scale da 7.4 yawna yuwa habagi thodok adu thokibani leinung da kilometer kuntra luthaba mafamda epicenter oikibaga loinana thodok thokraba matungda Mokula Sida magnitude 7.8 yawna lebak nikbagi thodok thoki malemda khwaidagi toina yuwa haganba mafamsingi manungda Indonesia su amani Pacific Ring of Fire haina khangnaba kilometer lising nifuna konba mafamgi manung channa leiba maramna lebak asida toina yuwa habagi thodok thokpani malemgi oina yuwa habagi thodok chada nipaldi Pacific Ring of Fire manungda chanba lebak mafamsingda thokli mamang thadasu Sumatra Island manakta akanba yuwa habagi thodok amasu thokpa laikhrabani Makatarakpa pawda Thawal district ki Khangabokta leiba Best Academy gi authority na mahirui sing manghanaba honare haina maral siraduna KCP PWG MC unification na thong hangdanaba akanba wapam tamlagri lup asigi PRO singkai nganmana thadorakpa chirol asina hai afaba mahirui puthoknaba honare ngai chairakta mahilui sangna oja amadi mama mapa kharana mahirui singbu aranba mongda exam pass tongnanaba amadi mark wangna phangnanaba honaramliba asi kanglei khunai gi oina laibak thiba mahiroi singna sahi gi oina pangthokliba final examination da kanagumba oja natraga school kharana mingchat phangnabani haiduna aranba pambai sijinarakpana kanglei khunai da mahi masingi thak asi nongma ge hantarakli mahiroi amagi punsida yamna maru oiba bosemna loba class 10 gi exam amadi kosemna loba class 12 ki exam da khangabo ki Best Academy School gi oja marina aranba pambai sijinaduna mahiroi singbu exam thalambagi damak school asi tingjinabagi phirep lawrakpani haukiba February kulumdoi dagi posemna lawduna pangthokiba class 10 gi examination gi aroiba numita school asigi oja mari na loktunaraga mahiroi singbu aranba mongda exam thankibagi thong adu kanglei khunai bu mangnaba honabani haina lokhum thoi afaba khunai ama sengwatnaba honabada aranba tawriba sing thidoktuna chumthokpagi tangai fadaba lei chirol aduna school asigi oja mari gi maming palakli makhoina tawruba aranba sing adugi damak party asida pung nifu nipal ge manungda paw pharoknaba su khangalagli handak pangthokiba class 10 examination ga mari lenana aranba pambai sijinakibagi lokalakpa khongthang oina Best Academy da athingba si thamlakpani aduga school asigi oja mari na tawkiba asoiba aranba sing adugi damak paw pharokadabani hairakli
Union Home Minister Amit Shah na korokpadagi Delhi da chatluba Chief Minister Yumnam Khemchan ngarang Imphal da halakre Imphal hek yorokbaga Lok Bhavan da chatuna Manipur gi Governor Ajay Kumar Valaga unakre unaba aduda kari karamba wari sanakibage haibadi chapchana press na khangba ngamdri amoromda Chief Minister Yumnam Khemchan na lusinglaga handak jiri da chatkadoriba asi lamdam asigi miyamgi yaifana ba khongchat amani haina Manipur Sarkar gi spokesperson su oriba Thanga Kendra gi MLA T Robindro na phongdorakre MLA asina ngarang pawmi kharaga unabada wafam asi phongdokladuna makatana hai jiri khongchat asi lanai interest chatkadaba khongchat nate lengakna matam gi paikhatliba khongthang pumba lamdam asigi miyamgi yaifanabagi damaktani jiri chatkadoriba asisu miyamgi yaifanabani lamdam asida ingtapa hanjilhanba haibasi aikoi masel amana amabu asoiba ngakthoknaba mathoktai lamdam asida census tawdringaida NRC pangthokadabani haina miyamna lauriba asi lengakna su miyamgi afamba adu thabakta onthoknaba honari lengakna paikhatlagliba khongthangsing kanagumba wanthok lana hek piribasi tokpham thokte lengakna paikhatlagliba thabak asi miyamgi yaifanabagi damaktani hairi panba yabadi CM gi jiri khongchat asida lengakpu saugatliba minister MLA kayasu yaugani hairi Board of Secondary Education Manipur na affiliate tawriba school singi mahirui singna chatliba session ing lisingani kuntarukta tamnanaba lairik sing namnaba che amasung HSLC exam gi answer script ta quality yaudaba che supply tawbada chenaba singi mathakta akhanaba action lokhatkadabani haina desamna changsilakiba khongjangi manung channa bosem gi office ta Yerum langsinduna protest chathakre loinana bosem gi office ki gate namkhaiduna changnabo khonabada police ka chawno mungnakhre desamna lusingduna lakiba mising yamlaba mahiroi sing aduna quality yaudaba lairik phongbada chenaba sing matik chaba action lokikadabani haina kholaw kayas lawki khongjang aduga mari lainana desam gi president oinam Romesh na haikibada mahiroi singna chaliba academy session lisingani kuntarukta tamgadaba lairik yauna exam thabada sijinagadaba paper sing supply tawriba asi substandard oire haina phongdokpa yauna masida chenaba singi matakta matik chaba action lokhitkadabani haina khongjang kaya changsinduna lakrabasu ngasi phawba bosemgi authority gi maikaidagi wathop asi namchinduna honaduna lakri substandard oiraba che asibu loksilliba amasung supply tawriba miyoi singi mathakta lokhotpam thokpa action lokhatana tumna lesinduna issue asibu loisinnanaba honariba si desamna yaba ngamloi wathok asiga mari lenana mamangda Manipur gi governor da su aiba cherol pisinduna chenaba singi mathakta matik chaba action longnaba aiba cherol pisinduna wakatpa laikre adubo hojik phawba positive response amata lakpa laite board ki authority amasung Manipur government na scam asida chenaba singi mathakta action lokatpagi mahuta issue asi loisinba yagani haibagi thong desamda tobirakanu haina phongdoragli asigi kulnipal ki numidangda Kamjong district ki Hongbai khulgi junction da Government of People's Republic of Nagalim GPRN Eastern Flank ki kedar mari hatkiba thawongbu Naga Lalolup NSCNIM ki kedar singni chingnaba singna ambush tawduna hatkiba sing asigi aroiba ikai khumnaba Thauram ama Ukhrul district headquarters da pangthokre Laikidraba Naga army sing asigi mapamda aroiba ikai khumnaba utpagi thauram adu Tangkhul Naga tribe singi apex body ama oiriba Tangkhul Naga Long amasung Tangkhul Longlaw anina sinkibani thoram adu hawdokpa oina Phungyo Baptist Church ki Reverend Jackley Camping na lusingduna silent prayer pangthoklaba tung community representative singna traditional right amasung presentation sing piki tungda thoramadugi manung channa tongan ba civil society organization maru oina TMNL TKS TSL TNAL TNL president sing amasung laikidraba singi imung manunggi miyoi singna condolence sing message sing pinaki Yamna nuaitaba paw amada miyoi ama masagi license nomaina masamakta kapsinjaduna sijakre hariba thodo asi ngarang numidang pung 4:30 rom taba matamda Imphal police station ge manung chanba Nagamapal Kangjabi Friends colony da thokibani hari pawche sina phangba pawgi matungina laikidraba miyoi adugi maming Khaidem Giridhari masagi chahi 85 apokpa laikidraba Nodia Chan kawi hari thodo aduga mari lainana laikidraba Khaidem Giridhari gi imung manunggi miyoi singna Imphal police da report tawrakibaga loinana police na UD case ama lokhatpaga loinana asiba hakchang lokhalaga rims ki miral sangda postmortem tawnaba thamkhre hari laikidraba Khaidem Giridhari kari maramgi damak masagi kada masa matomta nomaina kapsinjaduna sijabano haibagi maram khangba ngamdri pawche sina phangba atopa pawgi matung inadi laikidraba Khaidem Giridhari gi loinabi singa
Sangitabu ngarang thodok aduna maram oiduna tusinbadagi kokki sarukta sokpadagi Sija hospital da pukhatuna laikanaki hairi adum oinamak chapchabadi khangba ngamdri Handak Ministry of Panchayati Raj ki Sabarsar haina khangnaba khonjeldagi wahi onthokpa yaba AI power tool da nongna lon taragi manungda Manipuri lol su yaurakpada hainingai leitana nungaiba phongdorakli hairiba lol tool asida Gram Sabha proceeding adu record tawraba tungda local language ta aiba chi oina onthorakadabani Sabarsar hairiba tool asina record tawraba warolda attendance resolution amasung action point adu record tawduna thambaga loinana Gram Sabha process adu laithok hali haina milalda thadorokpa chirol asina nungaiba phongdoragli adubu yamna laibak thiba thodok amada haukiba March 19 da IGLAM Manipurna represent toba Manipur University ki auditorium hall da pangthokiba IGLAM Miss and Mistress Tara Manipur and Miss and Mistress Unit Manipur Beauty Contest lisingani kuntaruki thoram aduda jury member aduna saruk yariba contestant nupi macha aduda what do you mean by beauty with responsibility hairakpa matamda contestant nupi macha aduna aina haijaningbadi maithongi phajaba khaktana phajabani haina lepa yade phajaba fijet chetli haina hairakpa matamda jury member aduna you have to translate to me haibada contestant aduna sorry haina hairakpada jury aduna do you speak English or skip the question hairakpa matamda Manipuri lol nganglibi nupi macha aduna yamna ikaina mamalol asibu chauthokna nganglubagadamak sorry hairakpa mikupta beauty contest aduda yengliba miyam amasung lamdam asigi mamalolbu nungsijaba miyoi kayagi thamoi kaikhibani milalna masigi matangda lumna loduna IGLAM gi organizer singbu unanaba honaki adubu makhoina pirakpa phone number adu ngasi phawba paikhalaktabana switch off thamba amadi lamboi khongnangkhong yauna makhoina leiramgani thajaba mafam kharada milalgi thomisingna unanaba honaki adubu ngasi phawba thong londuna leire phone off tawraga laikhibana tangai fadana media gi kuthangda milalna unanaba matam lawjabani lol mayek asibu chawkhatnaba kanna honariba milalga athuba matamda unaduna warichin puraknaba amadi IGLAM gi chana kanglolda mama lol ngangba yade haibadu yawbra haiba numit mangani gi manungda milada paw khawrkadabani loinana mama lol nungsijaba miyoi kayada fawriba nungaitaba awaba asi kokminnanaba haijari Iran gi mathakta chathariba lal asida US military gi pandam phanglagani haina President Donald Trump na lebak miyamda piba warol amada phongdokre US amasung Israel na Iralda landakiba tha ama mapung phakraba matungda pikiba warol aduda mhakna haiki US ki matik mayai pumnamak sijinaduna Iran bu stall is ki matamda amuk hanjil halagani Operation Epic Fury hek hobadagi pandam phangdeba phawba makhata no honakigani haina phongdokladuna lakhibani haujikti American military pandam phangadaba matam naksilakle US military na chathariba campaign asigi khwaidagi maru oiba pandamdi Iran gi missile facility pumnamak amang ata thokanba missile semgatpham mang takhanba security infrastructure amadi Navy ga mari lenaba thabak tawramsing mang takhanbagal loinana nuclear khulai amata paihandanaba khonaba haiba asini television gi khuthangda lebaki mafam pumnamak sandokhiba warul aduna makna hai lakadoriba chayol ani gi manungda Washington na Iran da khwaidagi kanba mongda attack chathanaba thorang lokhale chathagadoriba attack aduna maram oiraga Iran bu nungi yukta amuk hanjil halagani West Asia da hojik sonoriba lal asina maram oiraga Iran gi matik mayai ka hena hantha halle haina palladuna mahangna haiki Iranian Navy amasung Air Force ki mapangal angakku fangna sontharakle maru oiba luchingba kaya marum hatpa ngamle Islamic Revolutionary Guard Corps maming kaktagi oina leire mamangda songnakiba lanpham singdi chahi kaya supna songnaki adubo handaki lan asidi atenba matamgi manungda losinbaga loinana US military na mai pakpagi phibamda leire haina sumangna phongdoki puwari da thokiba lal singi matangna makna hai malemgi ahanba lanjawda chahi amaga tha taret hena lan soknaki anisuba lanjawdi chahi ahumga tha nepal hena soknaki
Korean War su chahi ahum he na songnakhibaga loinana Vietnam War di chahi 18 he na songnakhi matamduda songnakhiba lalga Middle East ta hojik Iran ga US ka songnariba lal asiga yamna chawna khenaba lei marup mapang oiba lebak singna nangliba awaba pumnamak kokhanabagi pandamda Iran bu mapung phana maithiba pinaba thaurang tawre haina sumangna phongdoki Street of Hormuz Tingjinkhibagi matangda makna hai Iran na thau puthokpa pusin tawba thingkrabasu US ki thau amadi gas marang kaina lei haiki Lamfelda leriba Manipur lenga ki yamna maru oiba loisang ama oiriba sub registrar office na miyamda chawna kudongcha daba mayok na halle lenga ki maikei digi chayol amada numit mangani khaktamak thabak suduna staff sing numit nini haibadi thangja amasung nongmaijing numit pu suti ohelibani lenga ki oina staff sing ayuki pung mapal dagi numidang waram pung manga fawba thabak subagi matam ohelibani adubu registrar office asigi oina ngarang numit yungba ngapigani numit yungba pung Taramathoi makhai tarakpa phawba office asigi staff amata office da lakidre office asiga mari lenaba thabak singi damakta miyamna office asida laktuna maru oiba che chang tanthoknaba lakpada office da staff amata laktabana pung 10 dagi nungthil pung 3 phawba darkhas lobagi matam ayu pung 10 dagi na nungthil pung ama phawba amadi register loilaba dalil lokthokpa certify copy na singba pithokpagi matamna ayu pung 10 dagi nungthil pung 2 phawba haina thari Imphal mayolda leiriba asigumna yamna maru oiba office asina asigumba thong asi chatharabadi Imphal mayoldagi khara haitharaga leiriba lenga ki loisang sing kari karamba phibumda leiramgani haiwa asi miyamna yamna chawbo wahang ama oirakli amadi miyamna hangnarakli Thagi lebakta numit 10 chatkadaba khongchat amagidamak National Aeronautics and Space Administration NASA gi Artemis 2 khongsan khre Kennedy Space Center dagi astronaut mariga loinana Artemis 2 khongsan gibani technical gi oiba asoiba leibana matam chana khongsan ba ngamkhidrabasu asoiba pumnamak sumthoklaga tha lebaki maramda thijilluna ba khongchat adu chatkhibani international team aduda yauriba sing adudi astronaut sing adudi NASA gi astronaut Reader Wiseman Victor Glover Christina Koch amasung Canadian Space Agency gi Jeremy Hansen ni hari sahi cha tangkhai amagi manungda thalebaki khongchatta chatba handakna ahanbani Apollo gi khongchat adudagi hena khumang yongsinna handaki khongchat asina thalebaki maramda kumna thijinbaga loinana miyoi amadi thawai panba singna thalebakta khundaba yagadra haibagi matangda thijingadaba khongchatni NASA gi astronaut singna mai pakna lokhalakpa thorang adubu President Donald Trump na social media gi khutangda thagatpa phongdorakli X ta thagalakpa post amada Trump na hai malem khakta natana thalebak amadi thawan michaki lamda America na makata na thijinbagi thabak paikhatuna laki astronaut singna handak paikhatliba thorang asi soidana mahi yangani haibagi thajaba lei Artemis 2 gi mission commander oiriba Reed Wiseman sahi yangkhai hana US Navy gi officer oiramani kumja lising ani mapalda NASA gi thabak thoramda yaurakhibani mamangda mahak numit chamaga humpuga manga International Space Station da leiruraba misak amani Haukiba chahi lising ani kulumdoi gi me ahumdagi tholakiba kangluki irang asina maram oiraga Kaksing Sub Division da hangba relief camp 13 gi manungda mapaldi haukiba March 13 da close tawkre relief camp ani khakta ngaihaure hiramasi gi matangda Kaksing district ki authority gi maikidigi phongdokhibada Kaksing Sub Division asida leriba Old Age Home Kaksing Kalia Ashram Kaksing Indoor Stadium Kaksing Angbo Bazar Community Hall SC/ST Hostel KMC Yumbi Yaima High School Kairak Sanatombi High School Hyanglam Girls Junior High School Sakmaijin Maning Lekai Primary Gar Lamjau Upper Primary School amasung Langmaidong Higher Secondary School gi relief camp sing asida leirakhibani adubu law and order gi phibam phagalakpadagi relief camp asida leirakhiba more amasung napet ki miyoi sing natana ataidi makoi gi nongma saba yum sing aduda chalan khrabani relief camp 13 asida punna IDP chartered yangkhai rom leirakhibani relief camp 13 asigi manungda mapanna haukiba March 13 da close tawkre adubu more amasung napet ki oina hojik makoi gi yumsing aduda hanjinbada kudong chadabana relief camp ani da punna IDP chani rom leiri
ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯃꯥꯎ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯤꯌꯥꯡꯃꯩ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯔꯦꯖꯤꯗꯦꯟ ꯀꯣꯂꯦꯖ ꯃꯌꯥꯗ ꯂꯩꯕ ꯆꯥꯖꯤꯡ ꯀꯥꯡꯖꯩꯕꯨꯡꯗ ꯐꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯐꯝꯈꯤꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯆꯥꯖꯤꯡ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯆꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯂꯩꯅꯈꯤ꯫ ꯆꯥꯖꯤꯡ ꯀꯥꯡꯖꯩꯕꯨꯡꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯈꯤꯕ ꯂꯤꯌꯥꯡꯃꯩꯒꯤ ꯀꯩꯊꯦꯜ ꯐꯝꯂꯤꯕ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯅꯨꯄꯥ ꯑꯃꯒ ꯉꯥꯏꯍꯥꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯇꯥꯐꯦꯡ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯉꯝꯈꯩ ꯂꯣꯟꯅꯅ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤꯒꯤ ꯃꯀꯨꯏꯗꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯕ ꯏꯝꯐꯥꯜ ꯆꯥꯖꯤꯡ ꯀꯥꯡꯖꯩꯕꯨꯡ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯀꯥꯡꯕꯨꯁꯤꯡꯅꯤ, ꯀꯕꯨꯏ ꯔꯣꯡꯃꯩ ꯐꯨꯔꯨꯞ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯊꯪꯅꯕ ꯑꯣꯏꯕꯅ ꯂꯣꯜꯗꯤ ꯐꯥꯎꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯂꯐꯣꯏ ꯌꯣꯟꯕꯤ ꯂꯤꯌꯥꯡꯃꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯒ ꯂꯐꯣꯏ ꯂꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯑꯥꯏ.ꯇꯤ. ꯂꯝꯕꯤꯒꯤ ꯃꯀꯨꯏ ꯈꯨꯜꯗꯒꯤꯅꯤ, ꯒꯥꯔꯤ ꯃꯆꯥꯗ ꯑꯥꯏ.ꯇꯤ. ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯀꯥꯡꯄꯣꯛꯄꯤꯗ ꯑꯍꯤꯡ ꯂꯦꯛꯂꯒ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯌꯧꯔꯛꯇꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯗꯒꯤ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯩꯕꯤꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫